Ukrul district ki sina kaithil Khudong asisu koki khulai paibani singnaba singna automatic gun faw sizinaduna attack torokre hari hairibe attack adu ngasi nutil pung 3 ga makhainum taba matamdagi satharkhibani hain report tawri koki khulai paibasing attack adu sina kaithil do leiba tangkul volunteer singna su khut handuna Haojik2 nakal ani gi marak ngai hak lep laga khut thoknari hari Asa. Wih. Oi. Saya kecil ayam untuk kian tu eh. Ya kap dah eh. Tu akhirnya. Kap lah tu eh. Amarom dana asumna report tawri NSN IM ni singnaba singna koki civilian sing mayum da halakpada noi kapsilakli haiba paudamli loinana hairiba noi maru na makoi gari da Palle habegi sakta mamasu security force singna tambigi video sakta mamasu social media da viral oirakli अच्छा ही कर रहा है आप क्या करता है साहब जी अच्छा करने से तो मारो ना तो हम सिविलियन है देखो ना बच्चा के साथ साथ ये अभी ये मर जाएगा तो गोली लग गया तो यहाँ से फायर किया तब उन्होंने फायर किया अब तो क्या करता है इधर में तो जाओ ना साहब जी उधर में जाओ ना उधर में जाओ के लगा दो ना क्या है तलू हम लोग तो आप लोग हैं इसलिए शांति से रहता है देखो ना शांति से आया Manipur gi poni kananab MP sana zawbana parliament taksingkhri Manipur gi tanglaba sagol makhalama oiriba poni mutkhi gadawbadagi kananaba athupra miyeng sangwaina Rajya Sabha gi MP sana zawbalai shemana parliament taksingkhri nan phamkiba parliament mifamgi numidang athingbada MP sana zawbana Manipur gi poni bungak sendru thambina bu wafam adubu special motion oina thamladuna hai Manipur gi poni asi malem polo masana gi horakpam oidibi state asigi di isam sam samanati sagol makhalsina lamdam asigi saktam puwari amadi nat culture gi symbol ama oibedana tana lamdam asigi miyam gi mai oiduna sakthoksa ningai oiriba sagol makhalamani asiguma yamna yangna sienba ngamba lanphamda atoba sagol singna maithiba pina bo honabada wana thokliba amadi sana khonabada mapangal kallaba aduki matik stamina lairaba tanglaba sagol makhalasi state asida Manipuri poni conservation and development policy 2016 ningthina satnaba ngamdaba yauna tuan factor kyana maram oiduna Manipur gi poni gi masingasi Haojik2 lising amagi makhara hantarakli maraksita numit kharani gi mamangna poni bu huranduna sagol asigi sadong yonba yaure habigi pau phauba tablaide thawang asina Manipur gi miyam aduki matik nungaitaba haibadu ehelaki MP sana zawbana makhatana hai kumza inglisingani ga kungani thoigi July kungani thoida phamkiba parliament mifamda center na sponsor tawba poni project paikhatpinaba MP masamang special mention oina pukatki loina handak January 13 Manipur gi governor tanglaba sagol makhalasibu ngak senduna thambinaba aiba chirol piduna haijaba sulakhri asigumba Manipur gi civilization ga sahi lishing manga hen sagunaduna laklaba tanglaba samakhalasibu huranba lalonba madi sadongi damak yonbana singba tawba haibasi Manipur khunai goina aduki matik thamoi sokpa awaba mani thawong asima lamdam asigi miyamna kaitonungda yaba ngamloi Hariba thawong asi Bharatiya Naya Sanitya BNS 2023 Prevention of Cruelty to Animal Act 1960 amadi Food Safety and Standard Act 2006 bu khongoina bani maram asina sigumna khudong thiningai oiraba phibam asibu yengbiduna amadi state asigi miyam gi puning ihul khangna athubada Manipuri poni conservation and development policy 2016 sabsana satna hananaba athuba matamda union government na state government pautak piduna khangalu loinana asiguma tamthiraba thawang asidigi Manipur gi poni bungak senduna thambina ba amadi tanglaba sagol makhalasi lamdam asidigi matam pumbigi oina mutkigadabadagi kanbina ba sapsaba thabak lokhat piu haina MP sana zawbana makhatana union government gi puning singsinki census si aithukpagi matang lainga ki oiba sapsaba phirep launaba khanaba laide losi dikho
Manipur gi oina census pangthokpagi matam yaithoknabagi matangna laingaki oiba sapsaba phirep ama launaba wafam kya khanaba lairi haina Manipur gi Deputy Chief Minister Dr. Losi Dikona phongtokri Naga Student Federation sinduna classic randena ngarang Deputy CM Losi Dikhobu taramna okpagi thoramda permission hangbo wangi pakum piruduna haibu wafam asi Deputy CM na phongtokibani permission the Deputy CM Losi Dikhon hai census revision gi thorang asi paikhatringaida kupna miyeng sanghoba haibasi tangai fadaba mani census haibasi taraina lobi yaroi lamdam sigi asengba miyoi singna kana nomadi kanglon kaina sangsilakpa singna karam banu haibudu mayek singna khandokpa mathoktai lamdam sigi tuan civil society organization CSO sing yauna maikai kyari census ki matam yaithokna ba wafam kya pukhalakli ba silengak na sulumna lawdaba nathi maram madura laingak ki maikai digi su census ki matam yaithokna ba pukhalakli ba wafam singa sigi matana kupna khanaduna sapsaba phirep ama lawna ba honari loinana illegal immigrant gi su si ekoi puna mangna lumna lopham thui handakta National Investigation Agency NIA na Delhi Lucknow amadi Kolkata na singu tuan mafamdagi Ukraine amadi USA gi citizen taret fakatpagi wafam lakli basi line lobi yaroi maram aduna Manipur bu safe oiba state ama ohenabagi dama kanglon kaina foreign national sangsilakpa sigi matangna su Palle belenga asina lumna lobuga roidina mathau taba thabak thoram sing sapsana pekhana ba honagani haidi Memorandum of Settlement kuyak pina khibada kuki NP na thagalakli tha sigi taraga mangar Assam lenga amadi kuki state holders singa gi marakta kuyak pina khiba Memorandum of Settlement MOS asi yamna afaba amadi ingtappa sakhat thawrang lehananabagi lambi amani haina koki NP na thagatpa phungdorakli mapana phongba pawman hai MOS kuyak pina khiba aduna Assam gi mafam singna koki na kundapa mafam sing Karbi Anglong amadi Dima Hasauda Koki Welfare Development Council KWDC sapomangam kibani matam sangna leraklaba issue sing lengak lon sakhat thawrang mahimasing ki lam amadi culture yokhanabigi matangda council sina wafam kya phukat pangam lagani koki NP Assam Koki National Assembly of Assam amadi makhal makha kya gi suspension of operation lariba koki group singna lawriba thaudang singthan ngaini loinana Chief Minister Himanta Biswa Saramana lusingba Assam lengana koki singi stakeholders singi marakta settlement purakpa simuk thagani ngaini MOS kuyak pina khrabanina sirol sida palliba provision sing matam amadi matik yauna paikhatpa mathok tai haireni su pausda makhatana phongdokhi Iran gi landa angang sani yaun sikiba migi apunma masing lesing ani ga samri ga kunthra ga mari sukri aso apanna lesing kun ga mari ga satru ka manga yokri Iran masa sing ha na buhona ba US ta Saudi Arabia na mateng pangi Abbas Araksi Ali Rarizani hat khibigi laman sapsana khungane hani Iran gi military na lakthorakre report Iran gi landa angang sani yauna sikhiba migi apun mama sing lisingani ga samri ga kunthra ga mari sukre aso apan lising kun ga mari ga satru ka manga yokre Iran masa sing ha na bahona bada US ta Saudi Arabia na mateng pangi haina Iran gi foreign minister Abbas Araghsina Saudi Arabia gi Crown Prince Mohammed bin Salman da sauna maral sikri Numit taraga mapani sujilaglaba lan asida asawa saitheng phangliba laibak singasi Middle East ki puna laibak taraga ni thoiromni haujik sokna riba lan asida Iran asu khut handuna Akanba mawongda misal kapsinduna landabagi thabak sathari loinana Iran malem gi thaupu bu jahas kya makhoi gi control makhada lairiba Strait of Hormuz ki samudra gi lambi thingjin ki maramna thau gi awabasu sauna mayunari Lana sigi anoba saklot ama lakpaga loinana Saudi Arabia amadi Iran gi maraktasu sauna unkhatnarakpana Saudi Arabia na su Iran na khut handuna landarakpa yabagi phibam yawbada lakri phawbada lakri haujik phawbi yoin Iran na Saudi Arabia da lairiba US ki military base singda landaduna lakhibani loinana Saudi Arabia gi mafam kya da su misal kapsinduna landakhibani adubo haujik Iran gi foreign minister Aragasi na Saudi Arabia asobu maralama shirak libasi na maramoiraga Saudi Arabia gi Crown Prince Mohammed bin Salman kham theng na saurakre hari
ningsingba yabada Iran hariba leba asi Shia Muslim ni aduga Saudi Arabia na Sunni Muslim ni Muslim kangrup asi thainadagi hauna adumak lan sokna duna su lakibani handak Iran sirakliba maral asi Saudi Arabia na yumpham yaudab aran bu wafam ni haina sengdorakri nakala maramda lan asina maram oiraga Strait of Hormuz samudra gi lambi thingjin kibadagi thawgi awaba sauna mayu nariba si Iran ga marup oi haudab leibak singdi awaba sauna mayu nabi yana lari thawgi awaba sauna mayu nariba sigi sera sida Iran gi maikei digi India yauna Iran gi marup oiriba leibak singi oinadi Strait of Hormuz samudra gi lambi da satok sintawbigi ayaba piraga nehna lakthurakri Al Jazeera gi report asigi matungin Iran lakthurakliba si yenglaga Strait of Hormuz gi lambi da sathok jasin yaraga ni hairiba leibak sing asi India China amadi Pakistan sing leibak sing oiraba yai haideni su pawna makhatari atopa report amadana Ali Larizani hat khibigi laman chapsana khungani haini Iran gi military na lakthorakre report Iran gi Supreme National Security Council gi secretary Ali Larizani hat khibigi laman chapsana khungani haina Iran gi military IRGC gi mekedi gi lakthorakre haina report amana phongdorakli report asigi matungin Iran gi Supreme National Security Council gi secretary Ali Larizani US amadi Israel na punaland sathrakiba etik amada haukiba lepa popo numita shikhibani numit taraga mapani suraglaba lana sida shikraba miyoi singi laman matam sana singani haujik sathrakliba US amadi Israel gi etik asida Iran kari su kigada balaiti hainasu Iran gi maikedi gi phongdorakibani hari loinana lana sida international law na sijanaba thingliba yamna sathiba makal gi cluster missile Iran sijanaba su haurakre lana sida supnagi Iran khaktada punamiyoi lising amaga samriga nifuga mari shikiba amadi lising taraga nipan ga songa yankhai ga mathoi romna sauna asu open nangkhrabasu akiba leitana Iran haujiksu lan suknari sera sida Iran gi mafam kya leiwa sida leidiba India masa singna masu ohum gi phiral pairaduna US amadi Israel gi mekti yaningdaba phongdokladuna asauba rally ama sakri America gi President Donald Trump na malem gi leibak singna pressure kaya pirakna nabigi panamda Iran gi makhoi gi control manungsana thamliba yamna maru eba samudra gi lambi Strait of Hormuz hairiba mafam asigi ironungda Iran matik maya leiraba bomb gi lang thaktuna thamli makhoi gi mayokta leiba madi US amasum Israel gi mateng pangliba leibak singi thawpu jahasing satpa yahandana thamli aduga Iran gi marup oiba leibak gi jahasing gi oinadi adumak satok sin tawbada ayapa piri hanisu report asina makhatari nakala maromda Iran ga lan sukna riba sera sita Iran gi mission da leidiba Hezbollah lalhau ba lupasina Israel da sayol ani gi manungda puna misal amadi drone sizinaduna etek lising ani gi matak da sathrakri haina Israel na claim tawrakri soari Delhi gi palam da building mai sakpada angang ahum yawnu imung amagi miyoi mapan siri Southwest Delhi da palam area da ngarang ayuk mathol kayamuk leiba residential building amada mai salakpadi anga ahum yawn imung amagi miyoi mapan sikri haina officials na phongdokri mai sakpagi thawdo adudagi nanthokna ba honaraduna palam metro station manakta leiba building adudagi senthurakiba ani yawna atoppa miyoi ahumsu sokpadi hospital amada pukhakri haina makoina phongdokli officials singdugi matung ina mathol manga wangba building adugi ground floor amasum first floor da Firol amasum cosmetic ki showroom hangbani amadi second amasum third floor dana showroom adugi mapu Rajendra Kashyap ki manung leibani police officer amana haki mai sakpagi thawdu adugi pau ayuk pung 8 rom tabada phangki amadi pau du phangbaga fire service BSF Air Force Police NDRF amasum police ki team sing thawuk pham madura sanction baga loina mi kanba amasum maimu thapagi thabak sataki Mangnaki building adudagi miyoi tara kalaba matung hospital pukhatki dubu makhoi mapandi shina purakle haina doctor singna lathokena report tawri laikhidraba sing adugi manungda Prabesh sei kunthraga homdoi Kamal sei kunthraga mapan Asu sei kunthraga manga Lado sei khumdra Himanshi sei kungani thui amasum Deepika sei kungani pan koba taruk yauri hen su phungdok laduna mukhoin haiki
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯇꯣꯞꯄ ꯑꯍꯨꯝꯗꯨꯅ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯍꯨꯝ ꯁꯕꯗꯔꯖꯪ ꯍꯣꯁꯄꯤꯇꯥꯜ ꯂꯥꯌꯦꯡꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯍꯥꯏꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯄꯗ ꯁꯣꯛꯄꯅꯤ ꯗꯤꯜꯂꯤ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ ꯃꯩꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯐꯥꯌꯔ ꯇꯦꯟꯗꯔ 60 ꯔꯣꯝ ꯁꯤꯖꯤꯟꯅꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯩꯗꯨ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯦꯔꯤꯌꯥꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨ ꯌꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯁꯨ ꯀꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎ ꯑꯃꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯌꯨꯝꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ 3 ꯁꯤꯈ꯭ꯔꯦ ꯑꯃꯅ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔ ꯁꯤꯇꯤꯗ ꯉꯔꯥꯡ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕ ꯌꯨꯝꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗꯨꯗ ꯂꯩꯕ कुकिंग गैस सिलिंडर खरस पोखाइरकपदगी मई चाकपदो अमुक हेना साथिकी हाइना मखोइना फोंदोक्ली इंदौर की असिस्टेंट कमिश्नर ऑफ पुलिस एसीपी कुंदन मंडोलीना पीटीआर फोंदोक्पगी मतुंग इना सिटी एसीगी राजेश्वरी कॉलोनी द लैबा माथोल अहुंगी युमदुद मईदु ngarang nongalamdai pung 3 मखाइदगी अयुक पुंग 4 गा मखाइ फावगी मरक्ता हौरखिबनि मांगनाइखि मई चाकपगी थाउदोक्तुदा मियोइ 3 सिकी मई चाकपगी थाउदोदुगी मतुंग अंगांग अमसु मफुम खंगदना लैबगा लोइना हौजिक अंगांगदु थीबगी थबक मखाताना सथरी हाइना एसीपी ना फोंदोखि पुलिस कमिश्नर संतोष कुमार सिंघाना की युमदगी मपान पानब कार की इलेक्ट्रिक चार्जिंग पॉइंट अमा पोखाइरकपदगी मईदु हौरखिबनि हाइना रिपोर्ट तौरी पोखाइबदु मतमदु चार्ज तौदुना थंबा कार अमा मई हौरखिबगा लोइना मतुंगदा मईदु युमदुदा मखाताना संदोरखिबनि हाइना मांगना फोंदोखि सिंघाना की युमगी थोंगसिंग इलेक्ट्रॉनिक लॉकसिंग फिट तौबना मरम ओइदुना पुलिसना खोंगसिंगदु फकाइननबो होनाबदा अरुबा मोइखि युमदुगी मनुंगदा लैबा कुकिंग गैस सिलिंडर सिंगसु पोखाइरकपदगी मई चाकपदो अमुक हेना साथीबे हेनखि हाइनसु पुलिस कमिश्नर फोंदोखि हाइनसु रिपोर्ट तौरी युमदुदगी मियोइ अहुमदि कानबा ngamखिबगा लोइना मखोइ हॉस्पिटल अमदा पुखत्ख्रे हाइबा वाफमसु मांगना थमखि एडिशनल डिप्यूटी कमिश्नर ऑफ पुलिस अमरेंद्र सिंघाना की मई चाकपगी थौदोक थोखिबा मतमदु युम अदुगी मनुंगदा मियोइ 10 रोम लैखि गवर्नमेंट महात्मा गांधी मेमोरियल मेडिकल कॉलेज की टीम डॉक्टर अरविंदा मई चाकपगी थौदोक्तुदा सिखिबा मियोइ 3 की हक्सांगसिंग गवर्नमेंट हॉस्पिटल अमदा पुरखियनसु पाउसदा मखाताना फोंदोक्लि तेंतना सुमना म्यामना थमजगे दुगा हौजिक ओइनदि म्याम पाउस मतां असे लुसिनजरगे अमसु मखाताबा अनौबा अपडेट म्याम पुन ngaminesena channel सुगी माइकेरिगी म्यांगफमदा मखाताना थमजरी।